Manipur da Shanti Hanjillaknaba security forces Lising Marifu deploy Toukhre. Haukiba May ahumdagi hauzik pauba chatharagliba miyoi kaya misi mina awana mayokna duna lakliba Manipur gi irang asi mapung phana loisinduna mahusa gi saktam da Hanjillaknaba hana state asigi waina leijariba Manipur Police, India Reserve Battalion IRB, Manipur Rifles MR, Border Affairs of Police, Village Defense Force na chingbagi mathakta Army, Rapid Action Force RAF, Central Reserve Police Force CRPF, Border Security Force BSF, Assam Rifles, Indo-Tibetan Border Police IDPP na chingba tongan-tongan ba security forces ke apun ba masing Lising Marifu deploy tawre haire pawasin na makata na hay hana state sigi waina leijaram ba police IRB amade MR leidiba sigi mathagta hana na Army, RAF, CRPF, BSF, Assam Rifles IDPP na chingba ahian ba Central Security Forces Lising kuntra tharaktuna Manipur ge irang asi loisina na bahona duna lakhe madugi matung state sigi waina laizari ba police forces ki mathakta Bharat Sarkar na ahian ba paramilitary forces kaya thajillatuna state sigi law and order gi phibam phagana na bahona duna lakhe masidasu irang asi mapung phana loisin ba ngamdana lakhi banai chaurang na tha mari makhai Hanjillaknaba irang asi loisinduna mahusa gi saktam da Hanjillaknaba ba Manipur Sarkar na ahian ba midyeng sangduna lakle Sarkar na ahian ba midyeng sangduna lakpagi saruk ama waina haukiba May ahumdagi kuki amasung mitay anigi marakta sa tharagli ba kanglup ki irang asi mapung phana loisinduna mahusa gi saktam da Hanjillaknaba ngarang Air India gi special flight amana BSF ki personnel chanirom Imphal gi International Airport ta Toukhre makata na ahan ba phase ki waina BSF personnel lising amaga chama masu ngasi hayeng gi manungda Imphal da thunglaba yai haina pawasin na makata re